Matamgi Manipuri Wari channel asibu tabiriba khoi pumnamakpu taram nokjeri ngasi sum hausangom Minungshiduna taramari suba tangkak amok puguduna lakjari mayam punna taminarasi Hanja thaibi mangi kala changlakduna tamin phamduna lay isaw ningle man haibadana yante hainduna tamin sum phamduna laybado ngamlakdramale fuk haugaduna hangat handa jatli amuk job lepi isaw ningle tawnindrabani thabakdo tasingnamak tokninglabani toklage hairubada yaraktabado da sawningli marum shondona mathante sawlang jaba haurakli dapani kaina Durga Pujagi hingchaw hek maladana phazare kaina tawjari mali thabak to ake siade dapani na aina marolama samkap ningak tawri dai ai punsi se sumai tam tawi thoi sumangi ka heng ke obaga manungda thongdo lon senle dress ek hongdo ke tawaga message lakpagi makhol tarai tande mande phone do lawdona message to pai madam aina maram oiraga thabak to ke khanbigan ainu ngaroi ngasi madam da aiwa khar hen hai khraman madoi damang ta de madam da sawidana wadan haijari ai ngasi ketang mood off laiba sida khar hen jang khramali madam da thabak to kada bo oiraga de madam doctor ngai da ai hana dokjage message to pam hek loimaga reply mahalli kai topic no nange se sina message to thamaga sin tawi esena di oh ai de ese ora bini ngore madam tari madam kaine sa haro shomda bi message to over the no e ai thabak to oge nange pamani nange right ni aina ko thingjin ba yaroi hoi chume madam ai gi right ni hayeng madam office da lagbi ai resignation letter pujarake hai angang nai haido yengnaba ai pesa khar tharge abi shomda message to da moneng den lai madi khamak kadrening bani aduboi madugi tayona bada tarakliba matawdu da kai khomdaina khangdri phone do off tawduna ngahak tumin na hiptana lai tama ai dak le raba abi hipam madagi hawaduna le rabani se sir lai hayeng phawade school chalo keno yani tamo ai dum chatke Naba paranga phajana oina dum chalo tomthen tapna ambi da kirup yengladuna tama hau tari mama ga baba ga do kam kalang tino abi manaw dingladuna tamna hairai takning matam da maina laktasani law ai chak thong ki nangso laing hanging thoro Tomtel do hoi hai dana jangkri ambi manaw na jangkri bado yenglaga sor sang nam tang hondo e kayam kuina bo lot payang gani nong made soksoi soi dana khanglaga dawne namidang do hanja chakhom da chak thong le thoidi masa do inung nungai te hai duna thoglaktre hanja sahandak marak mabuk hek na bahurok bado da makhot dana mabuk do da amuk passion duna chak to thong na bo nari Marak sida saki thamoi palabaso pandabagum mit urasu udabagum tarasu tadagum mana khaliba wakhalsi karino haiba khangba ngamdri tasingna saki nupi nattabra thamoi pandabra henjage awaba ma kariye ude karingi khangde khangoina khangdribra taroina tadribra mayai kadoda tv remote ama makuta pairadona tv yengle haijaba khaktani yengdabagam hani Remote table mathakta thamamdona kitchen na jangai nungsiba khonleng khonthokda ibema aha imasi saki junction dona dining chair do da pham tharai korean sang no imasi komi lai do kang soi ma dawri khamen kango maga phare ado imasi wam thai gidana yani imasi hek thai bio nangmong asi langle da kari hairugene Hanja sakhi ding le e pau tamlam ni haiba adumang khang lema imase idea mung haibe matungena thabak to tawjabani office ama senari ba makok oi ba manam adu manager do tawrabade akha thabada lai ba sam sangda ma bo respect taw khidro tongi su khalanga imase ai ngasi mangonda wa khaji kana haikre
ꯑꯔꯥꯟꯕ ꯌꯥꯎꯕ ꯋꯥ ꯅꯠꯇꯦ ꯀꯛꯅꯤꯡꯉꯥꯏꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯍꯥꯏꯔꯕꯗꯤ ꯂꯣꯏꯖꯔꯦ ꯈꯟꯕ ꯃꯤꯗꯥꯅꯤ ꯁꯈꯤꯅ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯅꯦ ꯏꯕꯨꯡꯉꯣꯗ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯕ꯭ꯔꯣ ꯍꯦꯟꯖꯥ ꯇꯧꯐꯝ ꯈꯪꯗꯦ ꯁꯈꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯆꯩꯅꯥ ꯍꯦꯛ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯅꯤ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯕ ꯉꯝꯗꯦ 이비엠아, ꯅꯪ ꯏꯕꯨꯡꯉꯣꯗ ꯍꯥꯏꯗ꯭ꯔꯕꯣ? 이마ꯁꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯌꯥꯝꯕꯪꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯈꯤ ꯍꯦꯟꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯏ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯍꯦꯟꯖꯥꯟ ꯍꯥꯏꯔꯝꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤꯁꯦ 이보 우스트리바 하이드로 이마시 ꯑꯩꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯃꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯂꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯗꯨꯕꯣ 이마ꯁꯦ ꯑꯩ ꯑꯃꯨꯡꯗ ꯍꯥꯏꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯌꯥꯔꯦ ꯇꯧꯁꯤꯟꯅꯔꯛꯑꯅꯨ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯉꯝꯃꯔꯣꯏꯅ ꯀꯣꯛ ꯍꯥꯏꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯇꯧꯁꯤꯟꯅꯗ꯭ꯔꯁꯨ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯨꯃꯤꯠ 8 ꯄꯤꯔꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯋꯥꯍꯩꯗꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯦꯟꯖꯥꯗ ꯃꯃꯤꯠ ꯈꯥꯅ ꯉꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥ ꯃꯄꯤꯅ ꯑꯣꯝꯈꯠꯂꯛꯂꯕ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯈꯪꯖꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯇꯨꯡ ꯍꯦꯟꯖꯥꯁꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯤ ꯃꯥꯒꯤ ꯀꯥ ꯆꯪꯗ꯭ꯔꯤꯉꯩ ꯍꯤꯌꯥꯡꯉꯝꯕꯒꯤ ꯀꯥꯗ ꯍꯥꯟꯅ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯏ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯕꯗꯨꯗ ꯃꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯏ ꯁꯣꯐꯥꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯉꯤ ꯄꯨꯡ 12 ꯍꯦꯜꯂꯦ ꯃꯈꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯂꯧꯗꯨꯅ ꯁꯣꯐꯥꯗ ꯏꯁꯤꯁꯤꯅ ꯍꯤꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅꯁꯨ ꯄꯤꯔꯛꯂꯤ ꯂꯣꯏꯕꯒꯤ ꯏꯁꯤꯁꯤꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨ ꯈꯔꯗꯣ ꯃꯈꯨꯠꯇꯨꯅ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯂꯦ ꯋꯥꯈꯜꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯈꯜꯂꯤ ꯌꯥꯝꯕꯣ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯅꯣ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯌꯥꯝꯕꯣ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯈꯔ ꯂꯩꯔꯒ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦꯅ ꯑꯩꯅ ꯈꯜꯂꯤ ꯆꯠꯇ꯭ꯔꯤꯉꯩ ꯌꯨꯝꯁꯤꯗ ꯌꯥꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯌꯥꯁꯤꯟꯅꯍꯟꯅꯤꯡꯉꯤ ꯏꯁꯣꯔꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯗꯨꯅ ꯑꯃꯨꯛꯇꯪ ꯍꯤꯌꯥꯡꯉꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥ ꯌꯦꯡꯊꯣꯛꯈꯤꯕꯒ ꯍꯤꯌꯥꯡꯉꯝꯕꯗꯣ ꯃꯃꯤꯠꯇꯣ ꯎꯏꯁꯤꯟꯅ ꯁꯣꯜꯂꯛꯂꯦ ꯑꯩ ꯍꯤꯌꯥꯡꯉꯝꯕꯅꯤ ꯉꯥꯡꯈꯤꯕ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯗꯦ ꯐꯅ ꯅꯪꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯒꯤꯅꯤ ꯅꯪꯅꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯊꯪ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯁꯈꯤꯗꯤ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯍꯦꯟꯖꯥꯁꯨ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠꯅꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯁꯨꯒꯗꯕ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯤ ꯋꯥꯁꯤꯡ ꯃꯦꯁꯤꯟꯗ ꯁꯨꯕ ꯅꯨꯡꯉꯥꯏꯇꯕ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯈꯨꯟ ꯑꯗꯨꯃꯛ ꯁꯨꯔꯤ ꯁꯈꯤꯁꯨ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯅꯥꯛꯇꯨꯗ ꯄꯣꯞ ꯊꯥꯗꯔꯛꯂꯤ ꯁꯤꯁꯤꯡꯁꯦ ꯁꯦꯡꯅꯕ ꯁꯨꯗꯣꯔꯣ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯅꯤ ꯍꯦꯟꯖꯥꯁꯨ ꯁꯈꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅ ꯑꯗꯨꯃꯛ ꯈꯨꯝꯂꯨꯗ꯭ꯔꯤ ꯐꯤꯌꯥꯝꯗꯣ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯃꯈꯨꯠꯇꯨ ꯇꯠꯂꯤ ꯐꯤꯗꯨ ꯁꯦꯡꯅ ꯁꯨꯝꯗꯣꯛꯇꯨꯅ ꯐꯤꯌꯥꯝ ꯀꯣꯛꯇ ꯌꯥꯜꯂꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯨꯝꯆꯤꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯍꯧꯔꯒ ꯁꯦꯡꯅ ꯁꯤꯠꯇꯣꯔꯛꯂꯤ ꯃꯥꯅ ꯃꯪꯒꯣꯜ ꯌꯧꯕꯗ ꯂꯥꯡꯂꯦꯟꯅ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ ꯂꯥꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯅꯥꯏꯗꯨꯅꯤꯅꯦ ꯍꯦꯟꯖꯥ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯃꯥꯡꯊꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯗꯥꯛꯐꯝ ꯂꯩꯔꯨꯕꯅ ꯑꯊꯤꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯑꯃ ꯄꯤꯔꯕꯁꯨ ꯃꯥ ꯄꯦꯟꯊꯣꯛꯄ ꯇꯝꯂꯕꯅꯤ ꯂꯥꯡꯂꯦꯟ ꯍꯦꯟꯖꯥꯅ ꯀꯩꯁꯨ ꯈꯟꯗꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯑꯣꯏ ꯁꯤꯂꯥꯎ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗ ꯂꯥꯎ ꯍꯥꯏꯕꯅꯦ ꯍꯦꯟꯖꯥ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯦꯞꯂꯗꯨꯅ ꯌꯦꯡꯉꯛꯏ ꯂꯥꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯍꯦꯟꯖꯥꯅ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯅꯁꯛꯇꯨꯒ ꯁꯝꯆꯠꯇꯨꯒ ꯐꯅꯌꯥꯝꯅꯕꯨ ꯆꯥꯅꯔꯤꯅꯤ ꯅꯪꯗꯤ ꯃꯤꯅꯥꯏ ꯑꯣꯏꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯗꯨꯔꯥ ꯂꯣꯏꯔꯕ ꯍꯥꯏꯗꯧꯕ ꯂꯥꯡꯂꯦꯟ ꯍꯦꯟꯖꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯅꯪꯒꯤ ꯏꯃꯨꯡꯁꯤꯕꯨ ꯊꯨꯒꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯅꯦ
ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯨꯒꯥꯏꯒꯦ ꯍꯦꯛ ꯈꯜꯂꯛꯑꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯣꯐꯤꯁꯇ ꯅꯪꯅ ꯄꯪꯆꯧ ꯆꯧꯔꯁꯨꯅꯦ ꯁꯤꯗꯗꯤꯅꯦ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯃꯤꯒꯤ ꯃꯀꯥꯗ ꯏꯠꯀꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯃꯤꯡꯊꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯅꯩ ꯂꯣꯏꯅ ꯄꯛꯆꯩ ꯃꯤꯡꯊꯣꯜꯁꯤꯡꯗꯣ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯨꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤꯗꯤ ꯅꯠꯇꯦ ꯀꯔꯤ ꯑꯩꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯀꯥꯏꯅ ꯋꯥꯍꯩꯗꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯦꯟꯖꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯛꯏ ꯍꯦꯟꯖꯥ ꯈꯨꯠꯂꯩ ꯊꯨꯅ ꯂꯪꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯏꯟꯊꯣꯔꯛꯏ ꯉꯥꯛꯄ ꯉꯝꯍꯧꯗꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯂꯪꯂꯦꯟꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯄꯥ ꯆꯥꯅꯅ ꯍꯦꯟꯖꯥꯅ ꯂꯪꯂꯦꯟꯕꯨ ꯏꯟꯕ ꯇꯥꯟꯖꯥꯗꯨꯗ ꯁꯈꯤꯁꯨ ꯊꯣꯛꯂꯛꯂꯤ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯦꯟꯖꯥ ꯃꯈꯨꯠꯇꯨꯅ ꯃꯃꯩ ꯅꯥꯝꯃꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯁꯈꯤ ꯍꯦꯟꯖꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯏꯟꯊꯣꯔꯛꯏ ꯃꯄꯥ ꯆꯥꯅꯅ ꯌꯥꯉꯝꯕꯁꯨ ꯍꯜꯂꯛꯄ ꯇꯥꯟꯖꯥ ꯆꯥꯅꯩ ꯁꯈꯤꯗꯤ ꯃꯆꯥ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯤ ꯂꯪꯂꯦꯟꯁꯨ ꯄꯥꯈꯠꯂꯛꯂꯤ ꯌꯥꯉꯝꯕ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕꯤ ꯍꯦꯟꯖꯥꯕꯨ ꯍꯧꯒꯠꯄꯤꯔꯛꯂꯤ ꯀꯩꯗꯧꯅꯔꯦ ꯃꯁꯤ ꯌꯥꯝ ꯉꯝꯕ ꯅꯨꯄꯤꯅꯦ ꯃꯁꯤ ꯃꯑꯣꯡ ꯃꯥꯟꯗꯅꯅꯦ ꯃꯥꯅ ꯉꯝꯃꯤꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯕꯨꯅꯦ ꯁꯨꯝꯁꯤꯠ ꯄꯥꯏꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯩꯅꯦ ꯇꯨ ꯁꯨꯝꯁꯤꯠꯇꯣ ꯑꯥꯗ ꯂꯩꯔꯤꯗꯣ ꯋꯥꯍꯩꯗꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇꯨꯅ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯇꯥꯔꯤꯕ ꯁꯨꯝꯁꯤꯠꯇꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯌꯥꯉꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯗꯨꯏꯔꯣ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯁꯅꯥ ꯑꯩꯗꯤ ꯃꯤꯇꯣꯞꯇꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯑꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯕꯦꯕꯥꯔ ꯀꯥꯏꯔꯛꯀꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠ ꯆꯨꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯤ ꯀꯥ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯍꯦꯟꯖꯥ ꯌꯥꯉꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯍꯜꯂꯛꯂꯤ ꯌꯥꯉꯝꯕꯁꯨ ꯋꯥ ꯉꯥꯡꯒꯦꯅ ꯍꯦꯛ ꯍꯣꯟꯇꯣꯔꯛꯄꯒ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠ ꯇꯠꯂꯤꯕꯁꯤꯡꯗꯨ ꯎꯔꯛꯂꯤ ꯄꯥꯈꯠꯂꯞꯇꯧꯅ ꯁꯅꯥ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏꯕ ꯐꯤ ꯁꯨꯕꯩꯅꯦ ꯌꯥꯝꯕꯣ ꯂꯩꯔꯝꯃꯣ ꯑꯩ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯔꯛꯀꯦ ꯏꯁꯨ ꯂꯦꯡꯊꯣꯛꯑꯦ ꯀꯩꯁꯨ ꯂꯩꯕ ꯅꯥꯕ ꯅꯠꯇꯦ ꯌꯥꯉꯝꯕ ꯄꯥꯈꯠꯅ ꯃꯈꯥꯗ ꯀꯝꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯦ ꯌꯥꯉꯝꯕ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯔꯛꯇꯨꯅ ꯇꯠꯂꯤꯕ ꯖꯒꯥꯗ ꯂꯁꯪꯅ ꯅꯥꯟꯊꯣꯛꯇꯨꯅ ꯕꯦꯅꯦꯠꯅ ꯄꯤꯔꯛꯂꯤ ꯍꯦꯟꯖꯥ ꯃꯄꯤꯔꯥ ꯆꯦꯅ ꯌꯥꯝꯕ ꯏꯃꯥꯁꯤꯗ ꯀꯩꯒꯤꯅꯣ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯤꯗꯦ ꯌꯥꯉꯝꯕ ꯍꯦꯟꯖꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯅꯗꯨꯅ ꯃꯣꯏꯅ ꯍꯥꯏꯍꯟꯕꯅꯤꯅꯦ ꯋꯥꯍꯩꯗꯣ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯏꯃꯥꯁꯤꯅ ꯅꯪꯅꯁꯨ ꯀꯦꯟꯗ ꯑꯈꯪ ꯀꯟꯕꯤ ꯑꯣꯏꯔꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯦꯟꯖꯥ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯇꯨꯅ ꯌꯥꯝꯕ ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯒꯦ ꯋꯥꯔꯝꯃꯅꯤ ꯌꯥꯔꯅꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯔꯛꯑꯝꯃꯣ ꯍꯣꯏ ꯌꯥꯝꯕ ꯌꯥꯉꯝꯕ ꯍꯦꯟꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥ ꯈꯔ ꯁꯤꯟꯅꯩ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯍꯥꯏꯕ ꯂꯣꯏꯔꯒ ꯀꯣꯜꯗꯨ ꯊꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯦꯟꯖꯥꯗꯣ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤ ꯌꯥꯝꯕ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ ꯅꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯇꯧꯗ꯭ꯔꯦ ꯈꯔ ꯍꯜꯂꯤ ꯑꯌꯨꯛꯁꯨ ꯊꯦꯡꯉꯦꯅ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯏꯔꯨ ꯂꯨꯔꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯅꯈꯣꯜꯗꯁꯨ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯎ ꯌꯥꯔꯅꯤ ꯆꯟꯁꯨ ꯂꯥꯛꯑꯅꯤ ꯑꯩ ꯃꯥꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯃꯨꯒꯦ ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯆꯪꯉꯨ ꯅꯪ ꯀꯥꯗ ꯍꯦꯟꯖꯥꯁꯨ ꯍꯤꯌꯥꯡꯉꯝꯕ ꯀꯤꯕꯅ ꯀꯤꯔꯨꯞ ꯌꯦꯡꯉꯝꯃꯒ ꯆꯪꯈ꯭ꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯃꯒ ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯒꯤ ꯀꯥꯅ ꯆꯪꯉꯛꯏ ꯐꯃꯨꯡꯗꯨꯗ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯪꯁꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯊꯝꯃꯤ ꯃꯩ ꯍꯧꯒꯦ ꯁꯥꯔꯤꯁꯤꯕꯨ ꯁꯥꯗ ꯍꯥꯏꯕ ꯉꯝꯃꯤꯕꯅꯤꯅꯦ ꯍꯣꯔꯦꯟ ꯆꯠꯄ ꯉꯝꯒꯗ꯭ꯔꯁꯤꯗꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯝꯐꯨꯠ ꯈꯖꯤꯛ ꯐꯨꯠꯂꯤ ꯏꯅꯝꯁꯦ ꯌꯥꯝꯕ ꯄꯨꯡ 5:30ꯗ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯏꯃꯥꯁꯤꯗꯤ ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯕꯥꯎꯜ ꯃꯆꯥ ꯑꯃꯗ ꯆꯝꯐꯨꯠ ꯈꯔ ꯍꯥꯞꯇꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯏ ꯐꯃꯨꯡꯗꯨꯒꯤ ナꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯗ꯭ꯔꯣꯋꯔꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯒ ꯄꯨꯔꯒ ꯆꯪꯂꯛꯂꯤ ꯁꯅꯧ ꯇꯥꯕ꯭ꯔꯣ ꯁꯦ ꯁꯅꯥ ꯍꯧꯒꯠꯂꯣꯁꯦ ꯍꯦꯟꯖꯥ ꯃꯁꯥꯅ ꯈꯖꯤꯛ ꯂꯦꯡꯉꯛꯏ
ꯃꯑꯣꯡꯗꯨꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯃꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯣ꯫ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯁꯦ꯫ ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯃꯅꯥꯇꯣꯟꯗꯨꯁꯨ ꯐꯨꯜꯂꯤ, ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯑꯗꯨꯝ ꯆꯥꯔꯣꯏꯒꯦ ꯍꯥꯏꯗ꯭ꯔꯣ? ꯀꯩ ꯁꯥꯔꯤꯁꯦ? ꯅꯥꯇꯣꯟꯁꯨ ꯐꯨꯜꯂꯤ, ꯅꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯤ꯫ ꯆꯝꯐꯨꯠꯁꯦ ꯆꯥꯅꯕ ꯇꯧꯁꯤꯁꯦ, ꯌꯥ ꯀꯥꯊꯣꯛꯁꯦ꯫ ꯍꯦꯟꯖꯥ ꯌꯥꯉꯝꯕꯗꯒꯤ ꯕꯥꯎꯜꯗꯣ ꯂꯧꯔꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯒꯦ꯫ ꯆꯥꯔꯣꯀꯣ ꯑꯗꯨꯗꯤ, ꯊꯨꯅ ꯆꯥꯔꯣ꯫ ꯍꯦꯟꯖꯥ ꯁ꯭ꯄꯨꯟ ꯑꯃꯨꯔꯛ ꯆꯥꯕꯒ ꯀꯩꯗꯧꯔꯦ? ꯆꯤꯅꯤ ꯁꯨꯝꯇ ꯍꯥꯞꯇꯕ? ꯆꯤꯅꯤ ꯌꯥꯝ ꯆꯥꯕ ꯐꯠꯇꯕꯅꯤ꯫ ꯆꯥꯅꯤꯡꯗꯦ ꯁꯤꯗꯤ꯫ ꯅꯤꯡꯉꯥꯏ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯁꯠ ꯆꯥꯎ, ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯌꯥꯉꯝꯕꯅ ꯗꯞꯀ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯗ ꯌꯥꯗꯒꯨꯝ ꯈꯔ ꯆꯥꯔꯤ꯫ ꯁꯦ, ꯒꯨꯂꯤ ꯁꯤꯗ ꯂꯩꯔꯦ, ꯏꯁꯤꯡꯅ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯆꯥꯔꯒ ꯅꯐꯤ ꯍꯣꯡꯗꯣꯔꯣ꯫ ꯀꯩꯒꯤ? ꯍꯣꯡꯗꯣꯔꯣ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯄꯥꯔꯇꯤꯅꯤ, ꯊꯤꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯖꯁ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯍꯧꯒꯗꯧꯅꯤ꯫ ꯍꯦꯟꯖꯥ ꯌꯥꯉꯝꯕ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯉꯝꯗ꯭ꯔꯦ, ꯅꯥꯇꯣꯟꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ, ꯈꯣꯟꯖꯦꯜꯁꯤꯅ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯒ ꯃꯥꯜꯂꯤ꯫ ꯄꯥꯔꯇꯤꯒ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯑꯩ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯃꯀꯣꯛ ꯌꯧꯅ ꯑꯃꯨꯛ ꯁꯨꯞꯆꯤꯟꯈ꯭ꯔꯦ꯫